Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Ngamba taret subatangka nongalamdaituda ngihak tumtharure sanadu thongjinduna ngana thongdu khangang hangdorakpaduda mikap khangthok thorai mamittu panglakpada thongnauda nuksagi mangalna yeibadu ubada phaniyam thenglamnani haiba ma khangi thongdagi changlak ibi memchadu makhutta chanaba khara pairi nakanda tashinduna famliba sanabu udabana mamittu kadu masinba thungna koyengyengla i aroibo oina mityeng famdu thongjindu thamai famliba sanagi mongdu ubada nangde dura kaidoriba asida phamungdara sofadara ningthina hipe yadro lao hogalo breakfast anaba inina purabani pairaiba potuna table mathaktuda thamaga changsinduna nungsina hairakpani sanakina memchada yengduna lei wangangda machilengda memchana tapna chingkhattuna sofa leiriba dugi manakta puraktuna famalli purakliba sangom glass tu sanagi makhutna pahenduna mamaida tashiliba masamdu haigatpada laibakta thokliba idu ubada i thedana sidia sana sumakutta thangattuna maraibak mapaduda haifet thengubada chaina fauri pisumdu khazik sukchili memcha asokpadudi yengduna aine hidak laruge hidak hapsiko hogatke tawbada sanana makuttu faduna chatkino matawdu yamna kire khangaduna memcha hanagumna famtharaktuna hairai ho sangomna thakjelo ifa fariba masamdu makhutna nanthaduna sembi sanasu mapira chena sangomdu thaknaba honai aina ne yimsigi thabak inkhang sunaba leibani adu ichagina kari ming kauba pairamba sangom glass tu table du da thami yamna thakpa natte khazikha mamingi thakkibani sana memcha da onsinduna memcha gi makhut yettu makhut ani changduna pairaga kapli tawduna ai biyum dam ta thinbiyo nine ai yamda chatninge ai sida lainingdiye ai bom tu yumda thinbiyo kapkanu se adumna tawbadu nungaiti nini di nangbu yum phawa thinba ngambagi sakti su leite aidi mafam sida leiduna ithau pangthokpa khakni nini di upai leite nine adumai haino ai bu yumda thinbiyo ai dachogi manakta chatke baba mama gi manakta ai bu thinbiyo ngangna amu kapthorakle memcha upai di leita sanagi makokta makhutna nanthabiduna hairai mafam sidagi lona chengi haina khanganu nangna chenba ngamgadaba mafam sunati miyoi kyana ahing tumdana nangidama ngak senduna leibani aduna ichaibema aikhoi sarna sauba 130 waktine mafam sida ningthina layuko mana saubaga aiga mari samdhaliba kaigino aina masa khangdaba mana karamna aiga yenglabagi mari thamlibano aidi mabu masa kangdiye aibu mafam sida mana phajinduna thambagi kanabana karino memcha khumbangam loidaba wahangi paukhum piba ngamaroi khangna phamlambadagi hogattuna hairai asomdane bathroom leibani iruluningasu asida changaga luru chanabase chaba loisido ai nangi setnaba fi khara yenguge wadu hairamlaga memcha kadudagi thokre mana thokibaga thongdu samu mapandagi lunsinduna thanami sana taina fam khangdana fugalakliba asaubadu mangda leiriba tray-duda yauriba sandwich sangom glass tuda oina tainaduna makhutna safu kana inkhairai tray plate glass floor da makhol thokna taduna loina kairi sana makhut anina mamaidu khumjinduna pina amuk kappi somnana yaifarel thoibagi pau tabaga yauramba meeting gi room dagi kanasu kaisu hairamda mapanda thorai Melaina magi mahut sinduna tauriba meeting du makha samthawi yaifarel pakhatpa khoisaunaba loini yansenduna nofet leiba sakpham du asaubagi sakphamna mahut sinkre pocket te yauriba phone du lauthokduna ngamba JOK haina save toriba number du da call tawi number du ngambagi private number nate tomthinna paiba public ta khanganba number duni tomthinna call du receive tawi yes Ngamba wari sage self introduction hana amta tawbiyo yaifarel khuman
Kari haibigadawa yani aingonda dum haibiyo. Ngambaga wari sage haibni. Sorry sir. Aikoi sir ga tongana wari sagadawa oirabadi appointment ama han lobiyo aduga wari sabiyo. Ma hauzik aidre ai maga wari sab pame. Appointment launaba office da amukta lakbiyo. Thank you. Phone du kakre asigamba response di ngasi ulaiba sina anauba nate hana tauba oirabasu ashumna response damak pirakani. Tomthingi response na tonganba personal matter pushinduna jingnaba yaba oide. Yaifarel second ama panthadana gari khamliba dugi manakta laktuna lairiba driver adubu thanamduna ngambage man house oina family pumna makka loinana lairiba thangmibangi yumda lai. Secretary ani na tholaktuna mabu khami. Kana unabigadam ni bunga. Yumsigi miyam to unage. Kari matangi no. Yaifarel kumbagi mahut pocket tagi magi card ama lagthoktuna piraga hairei. Ayaba lobigadaba oirabadi lobiro ai ngaijaramge. Ai kitang athubagi oibana kitang thuna tawbinaba haijai. Card tu loduna yengaba matung manungda leiba miga pau faunaduna permission lawi. Manina ayaba piduna Yaifarel manungda gari da thaujinduna changai. Mapanda mani chair amada famduna lairami. Yaifarel na gari dagi kumthaduna changakpa ubada hogatuna oi. What a surprise visit. Makut tingthoktuna ani du handshake tawi mani su khangi ngambaga Yaifarel ga anina hauzik lairiba fibam. Yaifarel na machadagi munkibagi matang mani mayek sengna khangi adubu pumnamak lotsinduna hanglai. Kai leire. Sir, ai ngambagu unaba pami. Official oiba wari oirabadi office to ina sanabadi kari kai. Sir, official oiba pot nate personal oiba wari ni sir. Maade hojik sida leite kadai da leibano exact haiba ngamde. Aikhoida mafam asida leigani haina information pirambasu leite. Call to biyo sir. Aina maga unaba pami haiduna mangonda haibiyo sir. Mani munna kupthana Yaifarel bu yenglai khoirang khoisaunaba leitadabagi mami taribadu ubada mani wa makha tadana angang ama kawi. Poire. Fatchanga I poire du mani gi nakanda leptuna. Nui dambada phone amta taw agi phone dagi. Pani sir. Phone lagthoktuna call tawi ahan batawada pairak tabaduda poire mani di yengduna. Pairakti sir. Amuka taw. Poirei amuksu hanjinna call tawi handakti ring tatlamdai da call du oglai receive hek tawbaga poirei na phone du mani da pirei mani su phone du nakong manak da thangjinduna lumthaba khonjalda kai delay farmhouse da karamba farmhouse kai lerge ba Diamond Finance ki CEO Yaifarel Khumancha nangbu unagi hari hoji khudak sida phone du mongona pibiu aiga wari sagi Mani na kong mayada thanamba phone du logthoktuna Yaifarel da pirei Yaifarel du mani da haifet yengduna phone du lauraga nakong mayada thami ashomdagi lumtharaba karyamnaba khonfam da ai nangi number da spot text okay 30 minutes pagi manung da yoro okay deal phone du kaklaga phone du mani da pirei mani su phone du lauraba matung nakanda lepliba poirei da pirei Yaifarel famlambadagi hogatuna Sir, adudi ay muk thokragi noma matang chabada amuk thengnarase. Okay. Yaifarel thokre gari thaudoktuna mani si ngambaga yengnabada yamna chanaba makhalgi mapa machani haiba yai. Ngasi ngambagi sakfam asi mani gi sakfam khara lawi khenaba haibabu mani di mingonda ngangba wangang sangang nungsina haiba hei. Mi gi awaba ui mi gi awaba mateng yamna pangali. Anamba matamda nukmi tawduna talay. Masina mapan thongi mayamna uba saktamduni manungdadi ngambagi mapan thongi sakfamna magi nungi sakfam oi. Singna bayade yeknabada thaujal utpa haite magi lambida yalakpa kanagumba amabu manghankibada thamoida nungaitaba ama poktaba ngamba ngaktani. Minute kuntragi matung Yaifarel ngambana tharakliba spot mafamda yawi. Hana na ngamba gari da famduna lerami mi chatte mafamdu chingyani ichikchi Yaifarel na lakpa ubada ngamba gari dagi kumthaduna lai Yaifarel su kumthaduna lai Ngamba machilba nakana machingduna noklaga How is my attack? Where is he?
Hu. Karimnaba manba mataududa Yaifarel asaubaga loinana changsilaktuna Ngambagi thabakwaigi furittu makut ani chamduna pairaga. Ai sana kadaida lei nangna mabu kadaida thambano. Furit pairakliba makuttu ngakthoke khanna makuttu thangatke taurambani adubu Yaifarelgi wahaiduda leptuna pisumnama inkhattuna. What? Ai sana. Mani, aigini madi. Aina pamuna thamjaba mabu nangna lotsinun thamganu. Kadaida lei sengna hayo. Pangbani haisira ka hena nushirubana lotsinba ngabhauda yeknaba magi mamangda magi asonba mafam ama khanghalubani haisira. Haidokre adukuina thamoinungda kana khanganda nungsibi mafamda fau haikidriba wahai khara yeknaba oiriba magi mafamda ihaura iba nungsigi mayaidu kanman kibana. Ngamba dilona thamoida nokpadagi hendoktana khamjinba ngamda chinbal wang malalai. Mana pamjana taugi khana changsiliba thabaktu mai pakle khanna Yaifarel pariba ngambagi collar du hena chetna paisinduna sauna hairai handakti. Nangna ingondagi lawning mukhudimak lawko. Handak aina paiba horaba thabakse nangwana mu piyu haibasu ai pige. Aduga mabudi nangna sokpa yaroi. Khudakta mabu aingona sino. Noklamba minoktu mangkre asukpa sakfamda onkre pairaiba Yaifarelgi makuttu fat inthoktuna munne yengi. Wakaldana mikuptuda wahang lishing chongthorai. Mana sanabu fabadi thoiba mabu kihange yade haibadu makhangange mana hairamba wagi mayai kayam kanba haibadu utke khana tawkhibani. Adubu Yaifarel mana asumna mafamda pumnamak sanamagi damak kathorakani haibadi magi wakhalna lamsinduna khallude. Adubu yamna thazadana mana oina wabire pumnamak magi damak kathokpa ngamhankre. Maduda aini yadrabadi. Chathoraba Yaifarel amuk changsilai makut aniduna ngambagi furitu paigi haiduna thangalakpadu handakti ngambana inthorai. Yaifarel mamit I kana ngambada yengduna Mafam chada mafamda nangi thawna fudokano. Mafam chada mafamda thawna fudokadaba ngamba nate. Nangi apambada pirage haibisida nangna marai tawbagi maram kaino. Nangna pamba pot laibagi aigi thabak nangna ingondagi munkibada aina kari phawi haibida nangonda chap manaba feelings sama piningba. So I'm going to do what I want. I don't care what you say. Nangna atopa henba ma ifamdagi nangna lawning balawko adubu madi yaroi. Nangna yaroi haina hairabanina aigi soidana oirani. Masida nanggumba madi hairinu. Lai fawbana thingba ngamgadaba laite. Aingondagi nangna pamjana lawkraba aigi pamjabadudi ai nangondagi hauzik khudakshida mundana lawrabasu ngami. Adubu ai tawraroi. Nangna yam pamjaba potsakse masina nangna ingondagi lawkibadugi mahut oirage. Masida safam thokte. It's give and take. Madugi ayaba aina piroi. Aigi apambada nangumbadi hairinu lai fawbana thingba ngamoi. Ngambagi apambagi mayokta lepkadaba taibangsida maru hundri haiba khangu. Handakti Yaifarel khutum tashinduna lairiba makuttu thangattuna ngambagi oi thangba khadang aduwaida kinna thilai. Ngamba mamaidu nakanamada haifet paithoi safuduna. Mayadu chukshinduna mamaida lairiba singdi singdu hena chawthokhanba mawngda sauna yenglai. Aingondagi aigi sanabu munbadi napunsida soi thokloi khangu. Jinbal nakanda I khazik thokla ibadu makut khubiduna haifet nanduna I dide yenglaga khanghaudana Yaifarelgi maida kinna thili safu kana. Ngakpa ngamhauda Yaifarel du laimaida haithaduna tai. Ngamba masada minungsi amatta yauda taduna lairiba Yaifarel bu makhongna mabuk mapa oirapna safu kana kausili. Maida panbagi chaina khangnaba honaringai anauba chaina ama pirakpaduda Yaifarel mamit ushinduna khangi. Anirak safu kana kausilaga ngambana hairai. Aigi lambida yetke khangano. Karigumba nathaunata yetke khalaba khudakta nathwaidu logani khango. Wadu hairaga hanne yenglamda garidu thauduna sanana lehoriba farmhouse adomda garidu thaujinduna lai. Leiriba security duna gate hangduna manungda changai. Ngamba asauba pumba sana mangonda tainage khanduna garigi thongdu makhol thokna lon silamlaga imung lomda makhongdu launa thangduna changai.
ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ ꯁꯣꯐꯥꯗ ꯃꯅꯤ ꯑꯅꯣꯞꯇꯨꯗꯒꯤ ꯍꯨꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯝꯃꯤꯕ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯃꯈꯣꯡꯗꯨ ꯈꯪꯐꯥ ꯐꯥꯏ꯫ ꯃꯅꯤ ꯃꯈꯨꯠ ꯑꯅꯤꯅ ꯋꯥꯀꯤꯡ ꯁ꯭ꯇꯤꯛꯇꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯈꯨꯠ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯆꯩꯁꯨꯗꯨ ꯊꯝꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯝꯕ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯁꯥꯅ ꯈꯪꯏ ꯃꯄꯥꯅ ꯀꯩ ꯍꯥꯏꯔꯛꯄ ꯌꯥꯕ ꯍꯪꯉꯛꯄ ꯌꯥꯕ ꯍꯥꯏꯕꯗꯨ꯫ ꯀꯩꯁꯨ ꯍꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯃꯅꯤꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯃꯆꯥꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯆꯤ ꯂꯦꯡꯗꯕ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯟꯅꯩ꯫ ꯉꯝꯕ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯪꯒꯗꯕ ꯍꯪꯉꯨ ꯈꯨꯝꯅꯕꯒꯤ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯤ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯗ ꯍꯪꯉꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ? ꯉꯝꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯃꯥ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯑꯩ ꯕꯕꯥꯗ ꯄꯥꯎ ꯐꯖꯅ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫